आकाशवाणी इम्फाल Ngangbam Nganthoi पाव पाजरी अहानबद मरुइब पाव मुख्यमंत्री नोंथोमम बिरेन हाइरी राज्य असिद थोकलिब इरांग असि फुरुप की सक्तम ngaknaba amadi furup asi tungkoina hingduna leinaba honabada thokpani हेडक्वार्टर IGAR साउथ की नौना IG ओइना खलबा मेजर जनरल रबरूप सिंह ngasi राज्यपाल अनुषा उइकेगा उनखरे मुख्यमंत्री नोंथोमम बिरेन हाइरी मणिपुरदा हौजिक लेरिबा तंगदु लेतादबा फिबम असि वारोइसन अमा पुरकनबगिदमक केंद्र सरकारना होनबा याबा होनरी प्रधानमंत्री नरेंद्र मोदी ने हाइरी थबक लौबा मतमदा अकंगनबा मतमगी मनुंगदा लोइसिंदुना लेबा असिगी लेरिबा नहासिंगी तौबा ngamba adu सब मानबा मओंगदा उथोंगनबगी तांजा adu पीगनी अमसोंग महाराष्ट्र की हाना मुख्यमंत्री ओरंबा सीनियर कांग्रेस लुसिंगबा अशोक चवन कांग्रेस दोलदगी तोखरे मुख्यमंत्री नोंथोमम बिरेन हाइरी राज्य असिदा थोकलिबा इरांग असि फुरुप की सक्तम ngaknaba amadi furup asi tungkoina hingduna leinaba honabada thokpani इम्फाल की चिंगमैरोंग लेबा होटल क्लासिक ग्रांडेदा होंडा इंडिया फाउंडेशन पाइखटपा प्रोजेक्ट बुनियाद आत्मनिर्भर का आधार हौदोकपगी थरमदा श्री बिरेन मखाताना हाई लायोइख्रबा अखोइगी इपा इपुसिंगना निंगसिंगबा थोक्त्रबा मतमदगी जाति असिबु मतिंग लेना सेमगत सागतुना थंबिरमखी अदुबु मित्यंग सानदबा राजनीति वाला अमसुंग मियामगी लुसिंगबसिंगना तुंगलम चत येंगदना थबक तौरंबना इरमदम मणिपुरदा ngasi अवाबा थेंगनरी मांगना हाई राज्य सिगी इनखलकलिबा नहासिंगदा हिथोइ सिंथोइबा अमसुंग तौबा ngambagi wakhalon kya leiri adubu makhoi khudingmakta sarkarna thabak piba haibasi oithokte asigumba tanpham asida Honda India Foundation na hospitality sector da skill development ki thorangsing asi paikhalakpa sina nahasingda thabak tawbagi khudongchaba chauna piragani to secure your future and you FMR totally check and balance already sangthok changin free khulai puthok pusin drug puthok pusin mi sangthok changin torga taning mampham da tariba kanagi no khangdabi mapu pandabagi tawum basuji now you are the owner now fencing torani FMR kathalani inana permit ki Bezier 1961 की मतुंग लाकोसिन खंदो काने कोई irrespective of caste and community deported Honda is going to provide I came to know that around 1000 youth is going to be trained and give services in the coming 3 years I really appreciate Honda company and Honda India Foundation for choosing the state to Manipur our concern is your security ngasi haudokiba scheme asi leba asigi oina Jammu Kashmir amasung Nagaland राज्य सिंगदसु Honda India Foundation पाइखटकनी मणिपुर की ओइना मणिपुर स्टेट रूरल लाइवलीहुड मिशन अमसुंग बेसान फाउंडेशन का खुसमनदुना हॉस्पिटैलिटी सेक्टर दा स्कीम asi पाइखटपनी मसिगी मतंगदा ngasi Honda India Foundation amadi Manipur सरकार अनिगी मरकता MOU अमा सही तौनखी इम्फाल इस जिला की खुंडाकपम केंद्र की मनुंग चना लेबा युमनाम खुनौ हाई स्कूल की नौना साबा क्लासरूम सिंह असि एजुकेशन एस की डायरेक्टर एल नंद कुमार न संगाखरे हंदकता जूनियर हाई स्कूल दगी फुल फ्लेजेड हाई स्कूल ओइख्रबा महिलोइ संग असि की क्लासरूम सिंह अदु राज्य की शिक्षा विभाग की समग्र शिक्षा लिसंगनि कुनिथो कुलुमदगी सेंथंग मखादा साखिबनी थौरमदुदा लमलाई केंद्र की MLA खोंबान ताबम इबोम साना हाई एजुकेशन याउदना लमदम अमा सौखटपा ngamloi एजुकेशन की मंगाल निंथिना फंगलबा मतमदता राज्य सिगी अमसुंग लेबा असिगिदमक अचुंबा वारेप क्या लौबा ngamgani एजुकेशन मिपुं खुदिमक्ता लौसिंग अमसुंग हाइसिंगबा पीबता नतना वाखल साउथोंनाबा अफबा थबक तौबा ngamबगी थौना पीरी लोइनना एजुकेशन दगी फंगलकपा पुंगनिंग लौसिंगना अवाबा मदि खुदोंथिनिंगाय ओइबा मतमदा अचुंबा लंबीदा लमजिंगनबगी असौबा मतेंग ओइरी हाइखी ngasi gi thauramadu da saruk yakiba एजुकेशन एस की डायरेक्टर एल नंद कुमार ना हाई हौजिक फुल फ्लेजेड हाई स्कूल अमा लेरबनिना लमदम अदोंगी महिरोइसिंग मैट्रिक तक पास तौबगी सांग हेंगलकनी हाइबगी आशा लई मसिगा लोइनाना महिरोइसिंगना हाई स्कूल की थाक लोइसिंदना स्कूल ड्रॉप आउट तौबगी सांगसु हंथरगनी ngasi dagi sei manga gi mamanga class 1 da admit tawgiba angan singse ngasi class 5 dagi pass out to thorakpase ngasi Imphal East ki oina 86.58% tan oini which means 13.something% is either drop out or fail in between class 1 and 5 aduna asu numai school singsi Imphal East ta nathang la adagi ngasi ki transition rate high resolution indicator si improve tawgani haina kasi हेडक्वार्टर IGAR साउथ की नौना IG ओइना खलबा मेजर जनरल रबरूप सिंह ngasi राज्यपाल अनुषा उइकेगा राजभवन दा उनदुना मणिपुर की हौजे ओरिबा शांति रक्षा की फिभंगी मतंग दा खनखरे उनबदुदा IGAR साउथ की IG ओइरंबा मेजर जनरल
Rajan Serawat saruk yaki. Amaromda Manipur gi Rajyapal Anusya Uikega Bir Geetchandra University ki Vice Chancellor Professor A.K. Chaudhuri amadi Directorate of Research and Extension Dr. Johnson Luanga ngasi Raj Bhavan da unakre. Maduda education gi matengna Raija sida tangdu leitaba amadi nungayai phaba puraknabagi matangda khanaki. Raija sigi education gi lamda hena phaba amadi chaukhatpa puraknabagi damak thabak thoramsing makha tana paikhananaba Rajyapalna makhoida khanghanki. Amaromda Republican Party of India Athawalegi National Secretary Maheshwar Thongnawjamga su Rajyapalga unaki. Unabaduda Raija sida tangdu leitaba phibam puraknabagi matangda khanaki. Maheshwarna Manipur Hill Areas Accusation of Chieftainship Act 1963 chanahanba Raija Sarkar Manipur Sarkar amadi Kuki Sin Jo Kanglup ki militant group singa taunariba suspension of operation lokthokpa amadi 1983 da base year oiduna Raija sida NRC chanahanaba Rajyapal da taksinki. Maheshwar gi warol taraba matung Rajyapal na su hariba wafamsing asi mari leinaba authority ga tana duna yengsingani haina thajaba pikhi loinana relief camp ta leiriba miyoi singna thengnariba awaba sing adu aiba oina piraktuna masa khaina khanghalaknaba su Rajyapal na khanghanki. Imphal East Jilla gi Khundrakpum Kendra gi manung chana leiba khamen lokta khuthoknabada khungakpa miyoi ama soklaba miyoi adu hojik Imphal gi North East da leiba Rajmedi City da laikana duna leiri miyoi adu khuthoknabagi thawdo da oi thangba sega ki thabaki sarukta nongmaina panbani hairi. Tabiriba Pawasi Akasbani Imphal dagini. Mukhyamantri Nongthamam Birena hairi Manipur da hojik leiriba tangdu leitadaba phibam asi waroishinma puraknabagidamak Kendra Sarkarna honaba yaba honari. Raija sigi hana Mukhyamantri oramba Radha Vinod Koijam gi wakhalonsing phongdokpa lairik Writings and the Species of Radha Vinod Koijam and Anthology haina mingthonba lairik amang asi Mukhyamantri Nongthamam Birena JN Manipur Dance Academy gi auditorium da phongladuna Sri Birena makhatana hai Kendra Sarkarna lokhalakliba khongthangsing asina athuba matamda irang asigi waroishin ama laklagani. Aikhoigi saktam amadi furup mulaga waroishin purakpa yaroi. Mukhyamantri Nongthamam Birena hai tunglam satta tholakadaba thawdoksing uba ngamba amadi madubu ngakthoknaba honaba ngamba adubu asengba rajniti wala kawi. Masigi magun asi Manipur gi hanagi Mukhyamantri Radha Vinod Koijam da chapchana cheli. Mangna hai malem gi oina tongan ba makhalgi rajniti wala kya marum lei. Sinda khaktamak ngangba duga miyam gi thabak tawdaba rajniti wala lusingba kaya su lei. Adubu Radha Vinod Koijam di wa kaya ngangdana miyam gi amadi Raija sigi damak thabak tawkhiba lusingba amani. Lusingba sigi wakhalon amasung thabak sing asi tunginduna Raija sigi Mukhyamantri amoina magna miyam gi damak honaduna lakpani. Free movement is it has fueled the internal security of India. Madu ikoina ngasi degina sahi ya kai manga kunthai na manga kun mang to birmo masi ko si oi honorable Indian Home Minister na to bira wa matung dai sabro ko unar bai bani pu mu hena pham matung da man khalori ba man tawro kena khan report the you want to be assurance fencing FMR gi security forces border guarding counter insurgency ka punna tamnana bi some new development lakani athubu matamda apai solution ma lakani. Thauramadu wangang bada hanagi Mukhyamantri Radha Vinod Koijam na hai hojik leiriba Mukhyamantri Nongthamam Birena si Kendra Sarkarni yamna thajana thabak thauram kaya marum sinari maram asina mahakpu miyam punna saugatminanaba honasi aduga Raija Sarkarna su miyam gi damak tawgadaba thabak singthina paikhatuna hojik thokliba irang asigi waroishin puraknaba honabiyu. Manipur gi apunbagi saktam kannabagi damak tongan ba lup sing punsinduna thabak tawminabagi tangai fadaba lei haina su Sri Radha Vinod na appeal tawkhi. Ngasi phongkhiba lairik asi Radha Vinod Koijam na tongan ba seminar amadi platform sing da phongdokhiba wafam sing adu saknairaba critics L Memona khomjinduna lairik oina puthokpani. Griha Mantraloy gi Art of Living gi saruk ama oina headquarter IGAR South ki mideng makhada Assam Rifles na sinduna Art of Living capsule ngasi kaithel manbegi Dronacharya hall da pangthokre. Thauramasi pangthokpagi nunggi oiba pandamdi miyamda wakhal leina amadi wakhal gi awaba sing adu kokhanabagi damaktani. Maduda kaithel manbi garrison gi lanmi sing amadi makhoigi imung manung yauna miyoi chanirom na saruk yakhi. Amaromda Assam Rifles na sinduna Churachandpur Jilla gi Komla Khongkhul da mahiroi sing gi tuition class sing hawdokre. Lamdam adumgi sotharaba mahiroi sing da lod tambibagi pandamda pangthokhiba
लेबासिगी आर्म फोर्सेस संगनिंगबा नहासिंगीदमक्ता मोटिवेशनल लेक्चर अमा चुराचांदपुर जिला की संगाईकोट विलेज असम राइफल्स सिंधुना ngasi पांगथोखरे 35 सुबह नेशनल रोड सेफ्टी मंथ 2024 लेना रोड सेफ्टी की मतंगदा मियामगी खोंगचत अमा जिरी मयोलदा पांगथोखरे थौरमदु डिस्ट्रिक्ट एडमिनिस्ट्रेशन जिरीबामना सिंधुना पांगथोखिबनी मियामगी खोंगचत अदु जिरीबाम जिला की डेप्यूटी कमिश्नर कृष्ण कुमारना जिरी थोंगदगी लमथादुना इराबोट स्टेच्यू फावबा चतखी थौरमदुदा जिरीबाम जिलादा एसपी ए घनश्याम शर्मा एडीसी अमसुंग अतै डिस्ट्रिक्ट लेवल ऑफिसर क्यासु सरुक याखी थौरमदुगा मरी लेना जिला अदुगी डीसीना मियामदा लंबी चटपा मतमदा ट्रैफिक की नियम ngakna चटनबा हेलमेट सिजननबा अमसुंग अतै लंबी चटपगी तंगाई फदबा क्यासु फोंदोखी थौरमदुगी लोसिलकपदा लंबीदा हेलमेट याउदना गाड़ी थौदुना लाकपा मियोय खरदा डिस्ट्रिक्ट एडमिनिस्ट्रेशन की माइकेदेगी हेलमेट खुसिनखी इंडियन डेंटल एसोसिएशन मणिपुर स्टेट ब्रांच की कुलुमदोई सुबह मणिपुर स्टेट डेंटल कॉन्फ्रेंस अमसुंग 53 सुबह जनरल बॉडी मीटिंग पांगथोखरे थौरमदु स्टेट ब्रांच न सिंधुना इम्फाल की नॉर्थ एओसी द लेबो होटल इम्फाल पांगथोखिबनी थौरमदुदा इंडियन डेंटल एसोसिएशन मणिपुर स्टेट ब्रांच की मकोक थोंगबा लुचिंगबा क्याना सरुक याखी 53 सुबह इंटर यूनिवर्सिटी नॉर्थ ईस्ट जोन यूथ फेस्टिवल 2024 दा मणिपुर यूनिवर्सिटी ऑफ कल्चर न ओवरऑल 4th पोजीशन लौबा ngamlakle फेस्टिवल असी एसोसिएशन ऑफ इंडियन यूनिवर्सिटी AIU न सिंधुना फेब्रुआरी 3 की तरह फावबा गुवाहाटी की रॉयल ग्लोबल यूनिवर्सिटी द सथरखिबनी नॉर्थ ईस्ट रीजन की ओइना यूनिवर्सिटी 15 न सरुक याखी 13 सुबह सहित मनोरंजन सिंह मेमोरियल स्टेट लेवल ओपन फुटबॉल टूर्नामेंट की ngasi sanakiba match ta neroka amasung m ani na lamba thengnakhi maduda apiba matamgi manungda nakal ani mangna panjal amata sanba ngamna dabana maram oiraga penalty da m na neroka bu panjal mari ahum da thoikhi tournament asigi ngasi numidang wairam sanakiba match ta YSWA na Polo FC bu panjal ahum mada thoikhi All India Football Federation ki miyang makhada artificial turf ground lamlong thongkhong da sathariba Under 17 Khelo India Girls Football League 2024 gi ngasi sanakiba ahanba match ta Youth Welfare Club na Stern Sporting Union bu panjil ani amada thoikhi league match asigi ani sub match ta Young Welfare Club amasung FC Imphal ani na lamba thengnakhi lamba du da panjil ani changna the Young Welfare Club amasung FC na draw satkhi Akashvani Imphal dagi pauta biri Pradhanmantri Narendra Modi na hairi Thabak lawba matamda kangnaba matamgi manungda loisinduna leibak asigi leiriba nahasingi tawba ngamba amasung tawba ngamba adu sab manaba maongda uthoknabagi tanja adu pigani wafam asi pradhanmantri na ngasi rozgar mela gi makhada nauna thabak khalaba miyoisingda video conferencing gi khuthangda appointment letter lak amarom yenthokibagi thoromda phongdokhibani magna makhata na hai maki sarkar asina lawkhiba thabak khudingmak niyom chumna tawkhi Sri Modi na hai honaba bukalabadi honajaman matik chana phangi haibasi ngasigi nahasing asina khangle haukiba sahi 2013 dagi hauna sarkar asina paikhaliba saukha thorangsing asida nahasing busaruk ya hanaba honaduna lakpani Maharashtra gi hana mukhyamantri oiramba senior congress lusingba Ashok Chavan congress dol dagi tokre lusingba si dol asigi primary membership dagi tokre loinana Vidhan Sabha ki sadasya oibadagi toknaba serol Vidhan Sabha adaksha da pishinkhi tungda adaksana pham thadokpagi serol adu ayaba pikre ningsingba yai Ashok Chavan 2009 dagi tara phawba Maharashtra gi mukhyamantri oiramkhi aroibada maroiba paw amuk hanna mukhyamantri nongthomam biren hairi raija sida thokli beirang asi phurup ki saktam ngangnaba madi phurup asi tungkoina hingduna leinaba honabada thokpani headquarter IGAR South ki Nauna IG oina khalaba Major General Rabrup Singha ngasi Rajyapal Anusya Uike ga unakhre Mukhyamantri Nongthomam Biren hairi Manipur da hojik leiriba tangdu leita da phibam asi waroisinama puraknabagi damak kendra sarkar na honaba yaba honari Pradhanmantri Narendra Modi na hairi thabak lawba matamda akaknaba matamgi manungda loisinduna leibak asigi leiriba nahasingi tawba ngamba adu sapmanaba mongda uthonabagi tanja adu pigani amasung Maharashtra gi hana mukhyamantri oramba senior congress lusingba Ashok Chavan Congress dol dagi tokre Paulo Jare